Ngasi Kanglaipak News Tengbanglup KNTN na matam kayagi mamangdagi iramdamgidamakta awa ana taraba tola taraba singbu mateng pangduna laksari migi ahumdagi satharakliba irang asiga mari leinana Kanglaipak News Tengbanglumna loijing loyada leiriba khonngaiba isa singgidamakta tengbang bagi saruk ama oina ngasisu Kanglaipak News Tengbanglumna senjam chirangda khonngaktuna leiriba isa singgidamakta sana thaknanaba seng hawai khara pujarakduna tengbang balaksari pokna phamki ma se thawai degi hene nungsi jai noi na khang halibra khoi da tatam libra noi na haining libra khoi da lam libra pokna phamki ma se thawai degi hene nungsi jai lang ban tha su lak le lak lo ne noi bo thamoi sok na khoi na kauri ngam je ba khara dan katari na phangda ten di yu athau ba noi na lang ban tha su lak le lak lo ne noi bo thamoi sok na khoi na kauri ngam je ba khara dan katari na phangda ten di yu athau ba noi noi ka kai na ba siam no wai lai li wai kham li do phap li wai ding i do atu bu lai ram de noi u de ba de kap lai li wai kham li do phap li wai ding i do atu bu lai ram de noi u de ba de kap Kimi ngay na may tayo masasakay